Iran Strait of Hormuz close Touba Parliament Ayaba Pikhre. Iran ki Parliament Strait of Hormuz tingbada Ayaba Pikhre adubu aroiba warep adu Supreme National Security Council na lawgani haina Iran ki press TV na phongdorakre. US na Iran ki military site sing amadi nuclear site ahumda air strike chathakhraba matungda hauzik malem ki miteng pumnamang Iran da oiri loinana Iran na leiriba option singi range asida oithokpa yaba khwaidagi yamna kanna nainaraba matungda Strait of Hormuz bu tingbagi warep lawladuna chaitheng asi Hangani Haina Fongdokibani, Ngarang America na Tokiba strike sing aduna ahong busing asi Laikibani Haina Makatari. Iran ki Foreign Minister Abbas Arangchina Hormuz ki matangda Paumi sing da Fongdorakibada, Iran ga loina na makal kaya gi option sing Lady Haiki Amadi, US ki Secretary of State Marco Rubio na China da Iran bu Strait of Hormuz asi Tingzin na ba Lautokpada Saugata na ba Haiki. Rubio na Fox News da Fongdorakibada, Beijing da Laiba Chinese government ka phone call gi kuthangda Thawong asibu Saugatli Madamdi Makoi Thaugi damakta Strait of Hormuz da makapoli adubu karigumba step sing adu laukhatlabadi atopa makoigi yamna khudong thiningai oiba asoibani haina threaten tauki loinana masa matanda economic suicide tawjabani haina mahakna haiki